Eviction की केस ता चीफ मिनिस्टर ना मैतई खरा तानथोकलगा रिलीफ कैम्प दा लेहनदौरे चोंगथाम बिजोय पाव असी ngasi nungthil phongkhiba pawnil khol pawsedagi lokhotjabane Manipurda hojik phongphong sana tawriba lan asida kuki singna maitai da landaraktuna miyoi kaya ama relief camp da changjafam lawduna leiringai chairak asida eviction ki case da chief minister na maitai khara tanthoklaga relief camp da lehendauri haina political commentator CH Bijoy na phongdokre wafam asi ngasi lamphel khunau da leiba mahaki mayum da pangthokiba pawgi mifam da phongdokhibane mahakna makha taraduna Prime Minister Narendra Modi gi midyang makhada tongan ba project kaya ama yatra hunba made sangapagi thabak thauram kaya paikhalakpagi manungchanna PM Divine Scheme gi makhada lupa crore humbudra changna sagadaba mental hospital gi yatra hunba yaure haideba mental hospital sagaduriba mafam ase yum taraga taret khak leiba apikpa laikai amane laikai miyam da khangalamdana hospital sanabagi pata adu pithoklambada natana eviction tawragani haina notice phawba thoklakre haideba lamasi 1992 da residential area ni haina cabinet decision ama lauraga lauthokraba area ni amade haukiba 2021 gi January taraga tarukta chief minister na mafam asida chahi ni fuhen na leiraklaba yum taraga taret asigi pifam thokpa pata pibi na ba darkhas thakiba duda chief minister masamang na pata asi piragani haibagi thajaba phawba pirakhi haire eviction tawgani haina lamfel khunauge jaga asigi akoibada meter chahu muktang chalaga rims psychiatric ward 50 bedded mental hospital amasu leiribane loinana akoibadasu jaga hangba kaya ama leiribane adubu atamna yum yamna tadana leiriba laikai asida sajilakani haidibo wafam ase lemna tharoi haibagi party amani haibada haiman bathokloi iramda masi chaukhana damak project kaya ama sangaba made yatra hunbagi thabak paikhatpa ase apenba pokli adubu mental hospital sabagi yatra hunba side Manipur laigang na Prime Minister da marik sumba paudam tambidavadagi lana lamjingle masina tungda PM gi image sokpada natana ain gi oiba thabak thauram kaya paikhalakani haiba wafam thamkhe law abuse tawraga misam ki halaga wa ngang danaba machin men silaga khulai paiba khara thoraklaga kihan khangan bagi thawong sejinaraga laiba ngak pagi thawong asi leptana satharak patarabade maitai furubasi mutkhiba yana leire maramaduna masigi thawong asi khudakta leptuna samna hingmina bagi wakhal khanmina si haikhe loinana laukthokadoriba lok sabha mikhal asida haujik chief minister oiriba N Biren na MP ki ticket asi phangba oisanu haibagi yaifa paujel su pirakle